ꯍꯧꯖꯤꯛꯁꯦ ꯁꯤꯁꯦ ꯌꯦꯟ ꯀꯦꯖꯤ 10ꯅꯦ ꯌꯦꯟ ꯀꯦꯖꯤ 10ꯁꯦ ꯀꯃꯥꯏꯅ ꯊꯣꯡꯒꯅꯤ ꯑꯗꯣ ꯌꯥꯝ ꯂꯥꯏ ꯃꯆꯜ ꯌꯥꯝ ꯆꯪꯗꯕꯤꯗ ꯑꯩ ꯍꯧꯖꯤꯛ ꯊꯣꯡꯖꯔꯛꯀꯦ ꯁꯤꯅ ꯁꯥ ꯃꯔꯣꯏ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯖꯤꯟꯖꯔ ꯒꯥꯔꯂꯤꯛ ꯄꯦꯁ ꯁꯤꯗ ꯂꯩꯔꯦ ꯇꯤꯜꯍꯧꯁꯤ ꯂꯩꯔꯦ ꯁꯤꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯁꯤꯁꯤꯅ ꯃꯆꯜꯁꯤ ꯂꯩꯔꯦ ꯖꯤꯔꯥ ꯃꯣꯔꯣꯛ ꯄꯥꯎꯗꯔ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯃꯆꯨꯒ ꯃꯣꯔꯣꯛꯀ ꯊꯨꯝꯒ ꯇꯧꯔꯒ ꯇꯤꯡꯕꯤꯗꯣ Kasangan na kaya hindi may yan kaya dapat ng para jira suba Iya sauzale minit 30 amos mainan makum hangtuk ibu sahambini si tombol bisa lagi uzik